Ngasi numida wairang phongkhiba kangleipakhi mairagi pause dagi maruoiba pau khara khangasaraka miyamda khudo tamjage parachide rule thamliba asi athupa matamda fresh election pangthoktuna lamdam asigi leiriba issue sing ase loisimba ngamgadaba miyamgi lenga ama khalangadabane saptagiri shankar state asida BJP na majority phanglabasu ngasi phaba miyamgi oiba lenga ama semba ngamdana parachide rule thamliba asi athupa matamda fresh election pangthoktuna lamdam asigi leiriba issue sing asibu loisimba ngamgadaba miyamgi lenga ama khalangadabane haina Odisha gi Lok Sabha gi MP oiba khaknatana All India Congress Committee AICC gi Manipur gi incharge oiriba Saptakeri Shankar Urakana phongdokhre Manipur Pradesh Congress Committee MPCC na sinduna ngasi Imphal gi Palace Compound leiba City Convention Center da pangthokiba Bochor Gatijor haiba state level lelida saruk yaba lakpada wafam asi phongdokhibani Saptagiri Shankar Ulakana makhatana phongdokhibada kumja lising aniga sumna kunga marida pangthokiba election da party asina miyamgi apunba ama sagatnaba kanna honakrabasu maithi aukhiba adudagi hauraga party asina election process da singnaba leirakpadagi thijinba haurakhibani loinina leiba asiki tunga ba state kharada imung amada voter humdra marfu panchilamba yauna miyoi amana hanjimba voter oiramba amadi Niyam kaina chankhiba voter list kaya thengnake achigumba BJP lenga asina chathakhiba niyam kaiba thabaksing asi miyam humna khanganaba party asina lebak simba thungna Bochor Gatijor gelele asi sinkhibani haiki mahangna makhatana haikibada Manipurda mi lising kayana awabata aduna leifam chafam khangdana chahi ani hena leiraba fawbada ngasi tumina leisinbada natana BJP party asina majority phangduna Lairabasu parachide rule thamliba ase athuba matamda fresh election pangthoktuna lamdam asigi lairiba issue sing asi soloisimba ngamgadaba miyamgi lenga ama praja miyamda khalangadabani haibana jingba wafam kaya su phongdokhe amaramda tharam adida saruk yakhiba CLP ki leader o ibobina phongdokhibada bot horanduna election mai pakaraba sing phamthadu o haina pangthokliba asi India gi leijariba constitution khongangnaba khaknatana leiba asida dictatorship ki lenga ama semnaba honnariba asidagi kannaba khongthang amani loinina haujik leiriba lenga asina constitution asibu mathak makha onthoktuna semdoknaba kanno honnarakliba asida Election Commission of India na constitution na piriba niyom singak na chatlibra haibadu thijinduna lakhi masida natana chief election officer khanba matamda Prime Minister opposition gi leader amadi Supreme Court of India gi Chief Justice yauraba matamda khangadabani haibagi instruction leirabasu haujikti Chief Justice lauthokna maduki mohta Union Minister amana ohenduna Chief Election Officer khanbagi thabak chathari asun maleba asinga kani haina leiriba lengaurolgi bibak singbu lana lamjingduna leire asumna makhatana chathabata rabade Indian democracy asigi matangda kari oigani haiba ngamdana leiri haina su phongdokhe Tharam adida AICC gi Manipur gi incharge yauna Secretary Christopher Tilak CLP leader O Ibobi MPCC gi President K Megachandra DWC member Gaikhangam veteran politician O Joy Amade Congress Party gi lujikba kaya su saruk yaduna lamdam asigi tunga ba mafam kaya dagi lakpa miyamga loinana lele su pangthokhe makhacharakpa pauda Sakti leiba angam athau kayana IMC gi mejin kaya wairaga sel pibidabadigi income laktabadagi IMC gi karamachari singi tolo piba ngamdana leire Imphal Municipality Corporation gi oina leiriba lamtu sechengnaba iram nala singi amolpa ising chingthoknaba leiriba mejin sing sakti leiba miyoi kayana wairaga makhoi gi oiba thabakta sijinaraga awaimal sempham amata IMC da pibidana leire haire Pausi asina IMC dagi fangba paugi matung inadi IMC na konba mafam singda phumjinduna leiba iram nala sing fataba ising chingthoknaba leiriba di setting machine ase sakti leiba masak maming phongdok ningdaba miyoi kayana wairaga makhoi gi oiba thabakta sijinaraga awaiman sungpi pibidre di setting machine ase amuk waiba matamda awaiman lupa 19 ne niyamgi matung ina IMC gi mai leinaba
ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯒꯤ TR ꯀꯛꯂꯒ ꯋꯥꯏꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯦꯆꯤꯟ ꯑꯁꯤ ꯋꯥꯏꯕꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯟꯅ ꯄꯤꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯛꯇꯤ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯆꯤꯟ ꯑꯁꯤ IMCꯗꯒꯤ ꯄꯨꯗꯨꯅ ꯁꯤꯖꯤꯟꯅꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯑꯋꯥꯏꯃꯜ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ IMCꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯇꯦꯡꯀꯔ, ꯂꯦꯇ꯭ꯔꯤꯟꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯁꯨ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯁꯛꯇꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ IMCꯗꯒꯤ ꯄꯨꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯒ ꯑꯋꯥꯏꯃꯟ ꯄꯤꯕꯤꯗꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ IMCꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯇꯤꯞꯄꯔ ꯒꯥꯔꯤ, JCBꯅꯆꯤꯡꯕꯁꯨ ꯑꯉꯝ ꯑꯊꯧ ꯁꯛꯇꯤ ꯂꯩꯕꯁꯤꯡꯅ IMCꯗꯒꯤ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯤꯖꯤꯟꯅꯔꯨꯔꯒ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯄꯗꯒꯤ ꯁꯦꯝꯅꯕ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯗꯨꯅ IMCꯗ ꯀꯥꯔꯛꯀꯗꯕ ꯏꯟꯀꯝꯁꯤꯡ ꯑꯗꯨ ꯂꯥꯛꯇꯕꯗꯒꯤ IMCꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯔꯃꯆꯥꯔꯤꯁꯤꯡꯒꯤ ꯊꯥꯒꯤ ꯇꯂꯣꯞ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ IMCꯒꯤ ꯔꯤꯒꯨꯂꯔ ꯃꯥꯁꯇꯔ ꯔꯣꯜ ꯀꯟꯇ꯭ꯔꯦꯛ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥ 12ꯔꯣꯝꯒꯤ ꯇꯂꯣꯞ ꯄꯤꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ IMCꯗ ꯑꯣꯏꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯅ ꯋꯥꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯒ ꯑꯋꯥꯏꯃꯟ ꯄꯤꯕꯤꯗꯕ ꯑꯁꯤꯅ ꯍꯧꯖꯤꯛ IMCꯅ ꯀꯣꯜꯂꯤꯕ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯃꯦꯆꯤꯟꯁꯤꯡꯒꯤ ꯊꯥꯎ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯗꯨꯅ ꯁꯛꯇꯤ ꯂꯩꯕ ꯑꯉꯝ ꯑꯊꯧ ꯀꯌꯥꯅ IMCꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯋꯥꯏꯃꯟ ꯄꯤꯗꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ, ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯑꯋꯥꯏꯃꯜꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ IMCꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ IMCꯒꯤ ꯏꯟꯀꯝ ꯂꯥꯛꯀꯗꯕ ꯑꯗꯨ ꯀꯛꯊꯠꯄꯤꯔꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯁꯦꯡꯕ, ꯔꯣꯗ ꯃꯦꯔꯤꯗꯤꯌꯟꯁꯤꯡ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ IMCꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯦꯁꯠ ꯑꯦꯟꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ IMCꯗ ꯂꯥꯛꯀꯗꯕ ꯏꯟꯀꯝ ꯑꯗꯨ ꯀꯛꯄ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ IMCꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯗ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁꯛꯇꯤ ꯄꯤꯔꯒ ꯄꯤꯐꯝ ꯊꯣꯛꯄ ꯁꯛꯇꯤꯁꯤꯡ ꯑꯗꯨꯗꯤ ꯄꯤꯕꯤꯗꯅ ꯊꯝꯕꯗꯒꯤ ꯀꯣꯔꯄꯣꯔꯦꯇꯔꯁꯤꯡꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯕꯒꯨꯝ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ LOC ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯇꯦꯔꯣꯔꯤꯁꯠ 2 ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯕꯟꯗꯤꯄꯣꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯒꯨꯔꯦꯖ ꯁꯦꯛꯇꯔꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOC ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯂꯤꯇꯦꯟꯠ 2 ꯉꯁꯤ ꯑꯌꯨꯛ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯇꯤꯝ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯒꯨꯔꯦꯖ ꯁꯦꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ LOCꯗ ꯉꯁꯤ ꯑꯌꯨꯛ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ ꯇꯦꯔꯣꯔꯤꯁꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯡ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯅ ꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯔꯤꯅꯒꯔꯗ ꯕꯦꯖ ꯇꯧꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯤꯅꯔꯁ ꯀꯣꯔꯞꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ JNKꯒꯤ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯕꯣꯗꯤꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯍꯥꯏꯔꯤꯕ LOCꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯑꯌꯨꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯒ꯭ꯔꯨꯞꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ LOCꯗ ꯐꯥꯎꯖꯤꯟꯗꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯠ 5ꯔꯣꯝ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯕ ꯃꯇꯨꯡꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯗꯤ ꯑꯁꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 2 ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅꯆꯤꯡꯕ ꯀꯌꯥ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯈꯤ꯫